Pauchari yumpam uiba mar uiba pau khara update tawjare. Ukraine ki Kyiv Indian bhairoi amas nongmaina fandona sokle. Laibak asigi district khudimakta medical college linkhalagani Prime Minister. Ukraine da Russia na full scale war chathariba asida Karnataka dagi Indian bhairoi ama Russia ki misal na pandona laikhidraba matong. Ukraine ki konung Kyiv Indian bhairoi amas nongmaina fandona sokle aina Ministry of External Affairs ki maikadagi fangdorgle. Ukraine da chathariba full scale war asida Punjab dagi bhairoi ama brainstorm tawduna Indian bhairoi ama laikhidaba adu tharaga hauju pabada lan ge saitheng mayungnariba laibagoda Indian bhairoi laikhidaba masing asi punani sure. Margasida Prime Minister Narendra Modi na Ukraine dagi laibak asida halakraba MBBS bhairoi sing aduga unatuna wali sanagre. Prime Minister maikai dagi laibak asigi bhairoi sing na birai wakta MBBS tamba chatpagi mathau tade. Mamangi government matamda asoiba kaya lerambadagi ngasi laibak asigi bhairoi kaya na birai wakta MBBS tamba chalibani masi matungda amphugana thoktana laibak asigi Station district kudimota medical college amam linkhalagani ana phongdokre. Ministry of External Affairs ki maikei dagi phongdokibada Kyiv Indian bhairoi adu nongmaina panduna sokpada khudak to hostan fogatuna laikanaki adu balaikana ngamdana laikhidabani. Ukraine hauzik lairiba tangta daba fiba madu yanglak Indian embassy ki maikei dagi khudak laibak asigi bhairoi sing mafam adu thadoktuna chatna daba khangan grabani lanchong lariba mafam amadadi nongmai maruna kanagumba dharma amasung jati amada yengde Indian bhairoi laikhidaba aduga mari India ki maikei dagi Russia amasung Ukraine animal talibak asigi miyosing urgent safe process pinana bakhan kre. Russia amasung Ukraine animal talibak asigi miyosing urgent safe process pinana bakhan kre. Prime Minister da Ukraine dagi libak asida purakraba Indian bhairoi sing aduga unakiba adu talibak asida medical college masing handling kan ada bathaurang tawre. State kudima ki district kudimukta medical college amam linkan ada center ki maikei dagi yamna kan honare. Makatarakpa atopa pau amadana Pakistan ki state mosque amada suicide bombing chathawada miyoi yangai ka torksire samaga marfudra marina sokle. Pakistan ki awang nongsuk thangba city de laiva state mosque amada suicide bombing chatha khibada irai numit ki lai khurumba lakpa miyoi yangai ka torksire aduga samaga marfudra marina asok pandangle ano hostel official sikimege dagi phongdorakle. Housing fabagi wanati mosque da chatha kibatek adugi Matang de kanagumba terrorist group amatana claim torpati laite. Islamist group amadi Pakistani Taliban group wasina asukuma makal gi attacks nga sisa tatuna lapane. Afghanistan ka taita fangang kui farinda harba moksa du laibane hare. Password Lady Rating Hostel gi spokesman Waiva Asim Khan haikivada asoka pandang laba music adu jamna condition luba yaurivan asiba music gi masing hangalapa yai. Thaudok thokfam adu da miyo bagi aksang gi kya amsu koi chai duna ta dun laiba oi hare. Peshawar Police Chief Wariba Muhammad Ijaz Khan haikibada Peshawar ki Old City ki mox adu ki manakta police ka khuthongna bagi thaudok sing chathage ba khuthongna kiba aduda policeman amasire aduga atoba police officer amana aso open nangle attacker adu mox adu ki manungda sensilak la ka masada yawriba bomb adu pokhai laga attack sa tharke bani haire local police ki official oiba White Khan haikibada bomb pokhai ki bagi thaudok adu irai no ki mox adu lai khurum lingai patamda sa tharke bani housing ambulance no box adu tamna sangchilak laga Lady Rating Hostel da asok miyosing adu pokatuna laikanari thaudok adu bakteng na uhobani haiba sayan Haider kauba miyoi amadadi bhangna mox adu da changna bu phone pa matamda auba sakti lai pum ama pokhai rak pathage laibai da gyan mangdura take mar gyan tarapa matamda di oful wife amadi asiba haksang kyana koisai China ta don laibagi sakta moke. Lady Reading Hostel ki emergency department da asoka pandang laba musing adu lekna na buhona pada chaman baba pokalle asoka pandang laba musing adu ki jam laba mari mata sing adu na emergency department ki manakta leiduna teng than na wena kap tul leinari kusar resulted moksasi area adu da khwaidagi liraba sing manung da amane English singa maga zampa ni fuga tarita Pakistan leitin hima bangda moksa du leirabani hairi lai khurumwa thorma du kilosing purel oiriba Alama Irsar Hussein Kalinsu sikiba musing adu ki manung da yaukre Margasda Pakistan ki Prime Minister Imran Khan adi state mosque adu da suicide bombing chathagi bagi thaudoga do akan bamung da condemn taukre retired army officer oiriba Sir Alisu pomado pokhai ki matam da mosque manung da lai ki bo oibana asokapan oire magna Pakistan ni government da minority oiriba cha sembongak pi sempinal ba khongtang paket pina padaksele Russian troops sing na sel kafda nuclear plant mai sakre Ukraine na Russia da warning taukre Russian troops in the cell caption with the Ukraine ki Zaporizhzhia yard leva nuclear power plant by Sakhi loina area to the Nakalani ki marakta khut thokna ba lephian irai numita Ukraine officials na claim tawkre
Officials adugi matungina plan atu da mai chakliba adusu muthatkre. Zaporizhzhia Tazjadagi kilometer sama kulom lapna leba Innergod city gi Miyar Dimitro Olokna local broadcaster amada haike. Madudi yekna pada nuclear plant atu ki building sing amasung unit sing da pung kaya lieutenant sel kapsin ki madung da complex atu ki manakta Ukrainian defenders sing amasung Russian troops ki marakda kutung na balebke. Statement amada Ukraine ki state emergency services na hai 1:3 kulrom tabada training building da saklamba bai mutat pangamke. Mai jakwa tu da misi mina thokoi pau fangkide. Services adu ki matuk na mai chakliba adu building adu ki ahom suba mari suba amasung manga suba floor dane. Anbada Russian troops in the Sangba Tinglambada Gimamai Tangda, fire responders sing Epung Manga minute Kulrum tap the sanction ke. Europe ke quite a nuclear plant, Aduda Mai Chowna Salakiva, Matunga, Kanaraga Ukraine ge. President Volodymyr Zelensky in the continent, Asikilusing Basin and Big Up Tokuna, Russia Kimurto Kudakta, Axel Lokan and Abapel Tauke. Twitter the target for video force Amada Zelensky na Hake, Europe ke quite a nuclear plant housing Mai Chakle. Russian troops in the Tharman. Amazing job for tanks in Sinaraga Atamna Flan adu the caption kibane. Maramakatan Haiki Madudi, Kumsali Singamagas Apan Mafu Darukta, Chernobyl nuclear power plant leak Oibadagi. Gloven catastrophe Tokiva Atudagi, Zaporozhzhia Asina Yamnihana Satigane. Madogi Mamang Angan Bada Foreign Ministry Dmitro Kulevan Russians in the warning to Galuina. Maisakwa Adunamar Udun Karigum nuclear plant adu Pokaram Batarabadi Mado, Chernobyl disaster the Gisaruk Tarahena Satiram Gane. Russia na Ukraine da landaba mapandisan ba numita thoklipa mi painga werba thodok asiga mari leina malem pumbana Russia gi action adu akan ba mongda condemn tawkre Zelensky na phone da wuri sanaba da UK gi Prime Minister Boris Johnson haike maduri Russia gi President Vladimir Putin na hanna tuna yengtana lakhulaklipa khongthang asin haujek Europe fumba gi safety da hakdeng na akiba chawna pire nuclear plant mai chakpa gi phiba mutu khiana soksin hantana ba UK gi maike da gi phakhatbam thokpa thawrang sing baikalagane Mana UN Security Council ki emergency mi fam na ba taksin bagal loina na mahaki lebakna isu asigi matang da Russia amasung masigi partners na complaint tawragni han safang doke Sadakas the US Secretary of Energy Jennifer Granholm also Russia ki action adu condemn tawkre amasung mahake laibaki nuclear incident response team activate tawragni han la thokre Canada ki Prime Minister Justin Trudeau na tawduk adu condemn tawrodona Russia na kudakta asigamba malem na jaro de attack sing kudakta lep kadabani haikre Ukraine and Russia ki advanced over Su-34 jet craft thakre. Ukraine and Russia ki advanced over Sukhoi Su-34 light bomber amakaf thakre an official report apaki matungina phangdoragle. Ukraine ki general staff ki maike ki phangdo ki bada Russia ki Su-34 bomber adu joint force air defense unit amana Volnovka town da kap thaki bani plane adu ki pilot aduna civilian population sing da yamna. Minungsi khangdar bombing satharaki amade city adu ki infrastructure kya amaso Mangantakan ki Russia ki Su-34 bomber asi Syria da sokna ki balanda su paksana sinake. Media report kan di Russia na Ukraine da landariba asida Su-34 bomber asi sinadi ana claim tawribani. Adwa February kun ganifan Ukraine ki Kharkiv da yanan bu ani Su-34 bomber sing ase Uki hari jamsagasan bitta Kharkiv ki manak dap mafam da Su-34 adu kap thakibani ana claim tawke. Ukraine ki military na di wafum asigi matang da chapchana confirm tawdi leitre sagol senamit ki angan bayuk da Ukraine ki military Russia ki atofu war plane Su-30 fighter plane ama capital ki manak nak padal leiwa ervinda kap thakre haribane Ukraine ki military na lakto pu wafum ama da di Russia ni Ukraine da landa sele ki ba asidagi si ki ba lami pasing asi lising mafan sure claim tawre aduga ting sanitara ka taret amade armed vehicle sampon rom na abang ata thwan kre hari Arabida content sing asiki maro iba pau khara asiba pau tamjariba Manipur local news YouTube channel amadi Facebook page asidagi yang biriba panama pathaga sari channel sana thom ta kanarabadi subscribe to with refresh na subscribe to biro lena like and share taw su kabi kana panama po amakhana thaga sari